Hi everyone. GK channel mayam unabagi tandado luminabo pamje. Is there any guys? Okay, no one. I think live si thadaba kuirabnina mayam so khangnaramgado mande dubu. Khanguduna timing sida aina live thakpa matam sida okay hoji mi mari photo thokre. Aina khanguduna jam surprise na live thakpa matam sida mi kyam yengbirige. Haibasi amtang mayamga undaningduna kari wari sanasi gabi mataso khara thamjaninge thamjaningba aduna maram orakanda aigi sound tabi bro mayam tang haibiro mamsin bro okay first lights kanano light to bri siam nuaje okay hujik mayam lockdown manung si mayam karam to birge nuainari bro kuire mayam unadaba ko kari ori sanasi Oh, Thai brother Simasanu. Okay, welcome back to my channel. Simasanu. Namwaji ahan comment pibirakpa Sima. Okay, then Emson. Okay, kari mathil sar ke sir. Ay kangsui charger son. Kangsui sare. No idi kari channel again. Okay, ngak kikumai. Ngak kikumai. Okay, hi. That means. Then lamjing maira udaba kuireda kuire lamjing maira udaba kuibnate u khiba kuibu arangani u khiba kuibne ko koidinga asem ahaw yam jarib jane simase ko okay yam nawai na home quarantine mang jida ahaw chaga dabne mayam ko then aduga Daniel nangi para amani nungi para amani miyoi bada mausana tambiruni okay jumbalo labjing kamai tawruge jumbalo labjing laagani labjing mera makha samtharagani ko jikse home quarantine manung si mayam ki entertainment oibi aba kamai tuksige ngaktang nuaina ba hain sum khanba denari gi handa ki hidak lang thaki matang sigi mayam tongnari kan sida tang nang jidabane duga makha samtharakini so dina ki orobi no imatam khre lepsa bagini lagani hanaki this week sidi sum adumuk lakpa yai ko then aduga anju hiram ai sutari thank you anju simasunu kamai taunari ge brother hoy rom dadi lockdown sibu lockdown se yam kalle bachcho bu thu ai di koigi koi lamdam da haidari ko koi lamdam da su hida long da kap thok thok kogi matang sigu mathabu khara sum yawjeri haitare koi committee gi ama sebjari si committee sina iban koi honorable minister gi lambing khada sigu ma khara sum yawjadan leri haitare ko then aduga to khara sum sem no hona jaba sum dum khara lejari lamjing mera kari mathel sarage ai kangsu sajare lamjing mera kari mathel sabirage naurem rinna saksar basar sajare saksare kangsu sare M Sani adom kadai dagino amukta habiro okay Sani ai herok tagini ai sa herok tagini ko okay acha thakki kamai tawge yam wana bro acha thakki thodon wana deda herok tadi dum inkon da so inkon fajana thanabnina ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯑꯌꯥꯝꯕ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯂꯩꯕꯁꯤ ꯇꯉꯥꯏ ꯐꯗꯕ ꯊꯥꯎ ꯊꯨꯝ ꯈꯔ ꯑꯗꯨꯃꯛ ꯂꯩꯕꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯏꯟꯁꯥꯡ ꯅꯥꯄꯤꯒꯨꯝꯕ ꯑꯇꯩꯒꯤ ꯑꯣꯏꯅꯗꯤ ꯊꯣꯏꯗꯣꯛꯅ ꯏꯪꯈꯣꯜꯗꯒꯤ ꯁꯨꯝ ꯑꯗꯨꯃꯛ ꯆꯥꯅꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯁꯤ ꯀ꯭ꯋꯥ ꯌꯥꯝ ꯇꯥꯡꯕ ꯑꯩꯕꯨꯗꯤ ꯆꯥꯖꯗꯦ ꯑꯗꯨꯒ ꯀ꯭ꯋꯥꯁꯤ ꯆꯦꯡꯗꯒꯤ ꯍꯦꯟꯅ ꯇꯥꯡꯈ꯭ꯔꯦ ꯑꯗꯨꯅ ꯅꯨꯄꯤ ꯃꯧꯁꯤꯡ ꯀꯌꯥ ꯑꯃꯗꯤ ꯈꯝꯊꯦꯡꯅ ꯋꯥꯅꯕꯒꯤ ꯇꯥꯏꯃꯤꯡꯁ ꯂꯩ ꯑꯗꯨꯁꯨ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯂꯝꯖꯤꯡ ꯃꯩꯔꯥ ꯍꯩꯔꯣꯛꯁꯦ ꯌꯥꯝ ꯁꯥꯊꯤ ꯍꯥꯏꯌꯦ ꯆꯨꯝꯕ꯭ꯔꯣ ꯁꯥꯊꯤꯕꯁꯦ ꯃꯃꯥꯡꯉꯩꯗꯤ ꯌꯥꯝ ꯁꯥꯊꯤꯔꯝꯃꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯐꯔꯕꯅꯦ ꯑꯗꯨꯒ ꯏꯚꯟ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯔꯒ ꯍꯩꯔꯣꯛꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯅꯤꯄꯨꯔ ꯃꯐꯝ ꯀꯌꯥꯗꯒꯤ ILP ꯆꯠꯅꯅꯕ ꯈꯣꯠꯅꯕ ꯇꯧꯔꯤ ꯃꯌꯥꯝꯁꯤꯁꯨ ꯍꯩꯔꯣꯛꯇꯗꯤ ꯑꯗꯨꯝ ꯃꯇꯝ ꯀꯨꯏꯅ ꯃꯃꯥꯡꯗꯒꯤ ꯍꯥꯟꯅ ꯆꯠꯅꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯏꯁꯥꯅ ꯏꯁꯥꯕꯨ ꯊꯕꯛ ꯁꯨꯖꯒꯅꯤ ꯊꯕꯛ ꯄꯤꯖꯒꯅꯤ ꯗꯦꯟ ꯑꯗꯨꯒ ꯁꯝ ꯀꯛꯄ ꯀꯔꯤꯒꯤ ꯇꯧꯔꯤꯕ ꯗꯦꯟ ꯃꯣꯖꯤꯒꯤ ꯂꯩꯔꯤꯕ ꯈꯣꯡꯎꯞ ꯁꯦꯝꯕ ꯁꯥꯕ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛ everything khudimuk se aikoi hairo iramdam gi praja khudimuk na magi magi lekai lekai da
loinamuk tawjai haibase matam kuinagi mamangdagi hona sum adumuk tawun lae then aduga even no one ekoi mayang amata leite hairokta aduna kuire basit matam du lerame hai du tan gi bune madi tan ba hakti yam sathi na haina bani ko okay thank you okay lamjing mera am noide sima o okay Nitesh Sogajam Rasifol Hapakidre Kedoroge ay hapsabane Sunday khuding hapsabane but tawudabu mayam ke gum haidagi ko Rasifol se hujai ay ayamana nungtil natraga numidang nungtil natraga numidang Sunday numita sum ay upload tawjirakani theng mu yai ngan bi ai ko masidi condition kharan daibana maram orakana ne adu soide namaki nungti Sunday khuding ay rumo hapsarakani हाँ नदी सो हफ्ता दुन लेरी को तुम अनक्ति वाबी कनो नितिस दुगा होइने क्वा हायगा क्वा अमदा लुपा यांखै पी हाइने ताय सुम पी पी दुना एकोइ कनागुम्बा मौखरदी चेंग सी योथोगा क्वा चानबगी दम चेंग योथोगा अदुसु चेंग किलो अनि योन मतम क्वा अमा फंगे हाय यम yam taab do sum nuai ba ta ram yam nongning ba adu lamjing mera herok se nupa thokpa mi ngak tani haining aidi karam na no lamjing mera madugi kano to hitang ibirag de nuai jani nausa yumnam ai khoi da insang hobado oh sorry inkol insang hobado nuai rangani okay yam nuai sikuma tan ja lak matam yam nuai je atai matam su dum nuai de isa inkon khara inkon insang khara hobu si ko Kalai thoi thangjam mi oibagi mapoki amata sembira o haibadi mi oibagi mapoki matang okay ai soidena semjera ke duga ai WhatsApp number da mutang ningsing biro ko aduga ai WhatsApp de ibira kuduna hena ingo de remind to hengeni soidena okay ai mayang ga pamado tunganna bagi da mai yam kana hona jage simasanu okay lisa oinam hidak to heksang tayu pau haradi kamai to bano amta habiro hidak to sang da tayu pau haradi haksang da tai bagi nati thakka do bane ko thakka do bane disa queen kang bi horo m sunny hidak airport phaki sorry handak airport phaki ba kwa mana sing adugi matang da खरा हाइबिर उ ओके आई हाइजर के तसेंग मगे दि मतु यम अंगक प मनी को अदुगा तौरिबा मी दुसो खरा अंगम मी म ओइगनी हाइबिसि मतम जगे अदुगा अंगम थो खरा सो अदुम मसी सोदना गी यावगनी मदु नत्रगदि अदुमाइना पुसिलक पुदु केसो ngमोइ कनागुम फिट ओबि मी मन दि ngमगदो नते हाइना ए खले अदुना तसेंग मगे दि मसिदा आइना हाइजनिंग बदि मसिदा फाबदा यावबिरिबा कांगसिंग any organization kudimak then even sarkar ga maikei degi oiro then adugu police ki maikei degi oiro mayek sing na praja na pamli bidi madugu manghan maduni niyom lana pusin bire bido maram di hujik kwa managa ekoi nuti gi scenery ba daily use item siga karam mana hena darkar nei bagi mayam sina kwa si kayam yam sa da bu ngasi nong sa hoda ba kwa sara hen baga ekoi sak sara hen baga karam mana phayam si mayam na amtang khantabiyo aduga mapung oina masida fab yobiri ba khai khurimak na so organization ogera adagi then adagi even sidi yobi involved to biri ba khurimak na yobiri ba khurimak na fab yobiri khurimak na praja na pamadi madu manghan mani ha bisi matham jage aramdi aduga kanano ha bisi ujibu putopi da bisi masigi misi kanano ha bisi ujibu putopi da bisi ju masi ju yamna yam khangna putopi be am darkar le bisi me tham jage si kai jage sani aduga si matang ai no mo semjara ke blow mo semjara ke ko kari kai ge WhatsApp number sung ki khangja de okay ai WhatsApp number haijara ke kanglei thoi thangjam ai mamang ko sam tuina haijabane WhatsApp number piro o lamjing mera okay ai pijara ke biro ai haijara ke ko 700 59 833 96 once again 70059 87396 say again number ni ko okay then aduga okay no one na aina haijining budi taseng na hujik se
ꯆꯦꯡ ꯀꯤꯂꯣ ꯑꯅꯤꯒ ꯀ꯭ꯋꯥ ꯃꯇꯞ ꯃꯆꯥ ꯑꯃꯒꯤ ꯃꯃꯜꯒ ꯃꯥꯟꯅꯔꯛꯄꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯔꯨꯑꯣꯏꯅ ꯀꯅꯥꯒꯨꯝꯕꯤ ꯈꯔ ꯃꯧꯈꯔꯗꯤ ꯆꯥꯛꯁꯤ ꯆꯔꯥ ꯍꯦꯜꯂꯁꯨ ꯌꯥꯏ ꯀ꯭ꯋꯥꯗꯤ ꯍꯦꯟꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯆꯞꯅ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅꯤꯡꯉꯥꯏ ꯑꯃꯅꯤ ꯃꯗꯨ ꯍꯥꯏꯔꯨꯔꯒꯁꯨ ꯑꯩꯅ ꯀ꯭ꯋꯥ ꯆꯥꯗꯕꯒꯤ ꯍꯥꯏꯔꯤꯅꯤ ꯀꯥꯏꯅ ꯍꯦꯛꯇ ꯈꯟꯕꯁꯨ ꯌꯥꯏꯀꯣ ꯑꯗꯨꯕꯨ ꯈꯤꯇꯪ ꯃꯨꯟꯅꯗꯤ ꯈꯟꯊꯍꯟꯅꯤꯡꯉꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥꯕꯨ ꯌꯥꯝ ꯀꯟꯅ ꯅꯤꯡꯁꯤꯡꯉꯨꯗ꯭ꯔꯁꯨ ꯃꯗꯨꯅ ꯄꯔꯥ ꯑꯃ ꯑꯣꯏꯍꯧꯔꯒ ꯍꯧꯖꯤꯛ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯍꯧꯒꯗꯕꯅꯤ ꯃꯁꯤ ꯇꯧꯍꯧꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯇꯨꯡꯒꯤꯗꯃꯛꯇ ꯀꯔꯤ ꯑꯣꯏꯍꯧꯒꯅꯤ ꯁꯤ ꯈꯪꯃꯤꯟꯅꯕꯗ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯅꯔꯗꯤ ꯐꯗꯧꯅꯤ ꯊꯦꯡꯛ ꯌꯨ ꯁꯤꯃꯥ Okay, Hemraj and Rembam, welcome back to my channel. Hi Kaka, kari topic no? Hujui quarantine taunariba, lockdown manungsida lainariba, home quarantine sida mayam thumna sem taunne ko. Hemraj ukibu kuire. Ukidabu kuire, aina mo haige Hemraj ukibu kuire hairana. Ukidabudi ngarang dasu ukide, aduga ukibudi am kuire hectare ko. Aduna sidi mayam godumak ay marok tasman unajagi aduna aduga am nungai mayamna support tawbibadagi ko ay adugo ay target ti yawdri adugo ngasi asi 39k subscribers yawbirakpa yam nungaijaba haitare ko aduna hemras hemras na ukidaba kuire habuda aina di haining isina ukiba kuire habaneda yam sab manarangni haitare ko sum just jo ana sum tawbaneda warobino ado mayam live taje live sigi live chukra sum tawbiro Hemraj hoi okay thank you aduna kari aina hage toro madu ngisai gi lockdown manung sida lockdown manung si mata musu mayam adumo khanasi ko kagi channel se yam nungai thank you so much sima ai bu thagat piribra natraga tasengna na thagat piribra kangdre dubo nungai habi bagi damakta thank you so much once again adubo aidi थागतपीरसो चैबीरसो थमोइदगी चैबीरप थमोइदगी थागतपीबो मसिकतने पामजबदीको थैंक यू सिमा देन अदुगा कंगले थोय थंगजम ओके आइगी कमेंट पाबिरमजे आई पाखिब्रा हेन कले अमुके इबिरो को हेमराज एंड्रेंबम आई खोइदी क्वासा दबनिना कैसु खनबिदे कका हेमराज मरुइना कोई नुपिसिंग क्वासा सिसिंग वाना इंगसी यम नुआइसदा बाइदारे चेंग मसागी युमदगी चेंग योलगा चेंग वन बाइब्रा करे है ताइ बाइब्रा सॉरी ताइ बा को चेंग से मिंगोन योलगा अदुसु करिगिनो है मतन क्वा जाना बे है क्वा जाना बे दमक तम पुनिंग सिरा आंगांग अपिकपसु चेलिन है से मोय सिंग से यम नुमाइ दबसे ओके अदुना kada ओके कानन युमनाम याम करी मथेन चारगे आई कनो तोरे कांसोय चाजरी को कानन सिमासनु लाख खुदिंग की सुम यिंगी लाख ओके थैंक यू सो मच सिमा लाइट चौब को बिगनो अदगा हाइजिन मीन्स हाइजिन बायबदी नुंगाई हाइबदु रॉन्ग जागे सिमा वरी सन्नबे नुंगाई याम फ्रैंक ओइना सुमाइना सत इबिरकपा सिनी वरी सन्नबे सम नुंगाई गदो माले को अदुगा सिम याम बसो याम रास कोइ गे खोइ खुदि मक्सो याम नुंगाई बनी हाना दे थेंगनाबनी अदुगा मयाम दी करी मथेन चाबिरेगे सिसु हाइबिरो को आई सिम पाजगे अदुगा आइगी चैनल सिगी मतांगदा थम्बिनिंगबा हाइबिनिंगबा एसी तौरगदी हेन फजगनी सी तौरगदी हेन फजगनी हाइबन चिंग क्या सो खरखर दम हाइबिबा हाइबिरपा आई याम पामजे हाइब ब्रदर ओके याय हाइजन बा हाइ नती हाइब ब्रदर ओके 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 आई नो अदुना कांगसोय सारे हाइबिबो को ओके अदुना ओके ओके हा थैंक यू सिमा इनाउसा सरक खाइबम ngasi nga sare thank you aho yam chanarami ai khakta ngaire kangsoi asam sare si ko ओके अतै दि करि गे मथेन चाबिरिगे अदुगा लॉकडाउन मनुंग से कर्फ्यू मनुंग से
kari kari toraga matam lenbige loinana aina nungti numit kudingi mayamse ya wana matam lenbirangani khanjarakanda nungti blog amamdei thakatnaba dum honajabane atu aina thagacharisina keso fulfill oigadaba nate matam lenu matam dati yam imungda sum leisinba madu matam da yam wakadaba timing adu aina minute manga tara khaki blog amam thagachaduna mayam hatang nokpiba ngakang share tobiba masi ai mayamꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯖꯔꯦ ꯍꯥꯏꯗꯨꯅ ꯑꯩ ꯈꯟꯖꯒꯗꯧꯔꯤꯕꯅꯤꯀꯣ ꯃꯗꯨꯃꯛꯅꯗꯤ ꯄꯨꯔꯥ ꯐꯨꯜꯐꯤꯜ ꯑꯣꯏꯒꯗꯕꯗꯤ ꯅꯠꯇꯦ ꯍꯦꯝꯔꯥꯖ ꯀꯥꯡꯁꯣꯏꯅ ꯕꯦꯁꯅꯤ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗꯤ ꯊꯦꯡꯛ ꯌꯨ ꯑꯗꯨꯒꯤ ꯑꯩꯁꯨ ꯑꯗꯨꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯀꯥꯡꯁꯣꯏꯁꯤ ꯌꯥꯝ ꯍꯥꯎꯋꯦ ꯍꯧꯖꯤꯛꯀꯥꯟꯁꯤꯀꯣ ꯑꯗꯨꯅ ꯃꯌꯥꯝꯗꯤ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯑꯩꯈꯣꯏꯒꯤ ꯑꯩꯗꯤ ꯀꯥꯡꯍꯧꯒ ꯆꯝꯐꯨꯠꯀ ꯆꯥꯔꯦ ꯀꯥꯟꯅ ꯑꯣꯀꯦ ꯑꯁ ꯌꯥꯝ ꯍꯥꯎꯕ ꯉꯥꯛꯇꯅꯦ ꯑꯍꯥꯎꯕ ꯌꯥꯝ ꯆꯥꯅꯔꯦ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯁꯦ ꯀꯔꯐ꯭ꯌꯨ ꯃꯅꯨꯡꯁꯦ ꯀꯔꯤ ꯇꯧꯔꯒ ꯃꯌꯥꯝ ꯃꯇꯝ ꯂꯦꯟꯕꯤꯒꯦ ꯑꯗꯨꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯕꯨꯗꯤ ꯍꯤꯗꯥꯛ ꯀꯥꯞꯄ ꯈꯔ ꯌꯥꯎꯔꯦ ꯃꯌꯥꯝꯒꯤ ꯑꯀꯣꯏꯕ ꯁꯣꯔꯣꯛꯇ ꯀꯩꯗ ꯊꯣꯡꯒꯥꯟꯗ ꯃꯌꯥꯝꯒꯤ ꯍꯤꯗꯥꯛ ꯀꯥꯞꯄ ꯑꯩꯈꯣꯏꯒꯤ ꯍꯦꯔꯣ ꯀꯦꯟꯗ꯭ꯔꯒꯤꯁꯨ ꯀꯃꯤꯇꯤ ꯔꯤꯂꯤꯐ ꯀꯃꯤꯇꯤ ꯑꯃ ꯂꯩꯖꯩ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤꯅ ꯍꯤꯗꯥꯛ ꯀꯩꯀꯥ ꯀꯥꯞꯆꯔꯦ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯃꯤꯅꯤꯁꯇꯔꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯇꯧꯖꯔꯒ ꯑꯗꯨꯁꯤꯡꯗꯨ ꯈꯔ ꯁꯨꯝ ꯌꯥꯎꯖꯩ ꯗꯦꯟ ꯑꯃꯅ ꯀꯝꯗꯧꯒꯦ ꯍꯥꯏꯔꯒ ꯍꯦꯛ ꯆꯪꯉꯛꯑꯒ ꯑꯩꯒꯤ ꯕ꯭ꯂꯣꯛ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯖꯍꯧꯕ ꯗꯦꯟ ꯑꯗꯒꯤ ꯁꯨꯝ ꯐꯣꯟꯗ ꯑꯩ ꯅꯍꯥꯟ ꯍꯤꯗꯥꯛꯀꯤ ꯃꯇꯥꯡꯗ ꯁꯦꯝꯖꯈꯤꯕ ꯀꯌꯥꯗꯨꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯅ ꯍꯪꯕꯤꯔꯛꯄ ꯃꯗꯨ ꯃꯌꯥꯝꯗꯣ ꯈꯨꯝꯅꯕ ꯍꯣꯠꯅꯖꯕ ꯁꯤ ꯃꯌꯥꯝꯁꯤ ꯇꯧꯔꯤꯀꯥꯟꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩ ꯚꯤꯗꯤꯑꯣ ꯁꯦꯝꯕꯗꯕꯨ ꯈꯔ ꯁꯨꯝ ꯋꯥꯖꯩ ꯍꯥꯏꯇꯥꯔꯦꯀꯣ ꯊꯦꯡꯅ ꯁꯦꯝꯃꯤꯅꯦ ꯅꯣꯡꯉꯥꯜꯂꯛꯄꯗ ꯉꯟꯅꯒ ꯁꯦꯝꯕ ꯌꯥꯎꯏꯀꯣ ꯑꯗꯨꯅ ꯌꯥꯝ ꯃꯇꯝ ꯌꯥꯝ ꯆꯪꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛꯇꯪ ꯅꯨꯡꯉꯥꯏꯅꯕ ꯅꯣꯛꯄꯗ ꯑꯣꯏꯌꯣ ꯑꯗꯒꯤ ꯃꯇꯝ ꯂꯦꯟꯕꯗ ꯑꯣꯏꯌꯣ ꯁꯤꯒꯤꯗꯃꯛꯇ ꯑꯩꯁꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯔ ꯊꯥꯖꯔꯛꯄꯅꯦ ꯃꯌꯥꯝꯅ ꯌꯦꯡꯕꯤꯅꯤꯡꯗꯕ ꯀꯌꯥ ꯂꯩꯔꯁꯨ ꯌꯦꯡꯕꯤꯌꯣ ꯁꯤꯅꯦ ꯍꯥꯏꯖꯅꯤꯡꯉꯤꯕꯅ ꯑꯗꯨꯒ ꯌꯦꯡꯕꯤꯅꯤꯡꯕ ꯂꯩꯔꯁꯨ ꯑꯗꯨꯃꯛ ꯌꯦꯡꯕꯤꯀꯣ ꯁꯤꯅꯦ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯗꯤꯀꯣ ꯑꯣꯀꯦ ꯅꯦꯛꯁ ꯀꯃꯦꯟ ꯑꯃ ꯂꯥꯛꯑꯦ ꯂꯛꯁꯃꯤ ꯌꯦꯟꯗ꯭ꯔꯦꯝꯕꯝ ꯒꯦꯝ ꯁꯥꯟꯅꯔꯒ ꯃꯨꯚꯤ ꯌꯦꯡꯉꯒ ꯇꯨꯝꯃꯒ ꯇꯨꯝꯕꯗꯨꯃ ꯌꯥꯔꯦ ꯃꯨꯚꯤ ꯌꯦꯡꯕꯗꯨꯝ ꯌꯥꯔꯦ ꯑꯗꯨꯒ ꯒꯦꯝꯁꯤꯗꯤ ꯀꯔꯤ ꯒꯦꯝꯅꯣ ꯄꯞꯖꯤꯔ ꯂꯛꯁꯃꯤ ꯁꯥꯟꯅꯔꯤꯁꯤꯕꯣ ꯀꯔꯝꯕ ꯒꯦꯝ ꯁꯥꯟꯅꯒꯦ ꯍꯥꯏꯕꯁꯤꯁꯨ ꯈꯪꯖꯅꯤꯡꯉꯤ ꯑꯇꯩꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯀꯔꯤ ꯇꯧꯔꯒ ꯑꯩꯁꯨ ꯈꯤꯇꯪ ꯅꯣꯂꯦꯖ ꯑꯣꯏꯖꯍꯧꯒꯦ ꯇꯧꯕꯅꯤꯗ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯄ ꯃꯌꯥꯝꯗꯨꯗꯒꯤ ꯀꯣ ꯀꯔꯤ ꯇꯧꯔꯒꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯑꯃꯗꯤ ꯃꯇꯝꯁꯤ ꯀꯃꯥꯏꯅ ꯂꯦꯟꯒꯦ 24 ꯑꯋꯥꯔꯁꯤꯗ ꯑꯩꯁꯤ ꯀꯔꯝꯍꯥꯏꯅ 24 ꯑꯋꯥꯔꯁꯤ ꯑꯣꯜꯗ ꯆꯠꯍꯟꯈꯤꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯑꯃꯒ ꯃꯥꯟꯅꯗꯕ ꯅꯠꯇ꯭ꯔꯒ ꯃꯥꯟꯅꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯝꯒꯅꯤ ꯀꯩꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤꯀꯣ ꯑꯩꯒꯤ ꯀꯃꯦꯟ 3ꯂꯛ ꯁꯨꯔꯦ ꯄꯥꯕꯤꯗꯕ ꯀꯥꯂꯦꯟꯊꯣꯏ ꯊꯥꯡꯖꯝ ꯑꯩ ꯃꯃꯥꯡꯗ ꯑꯃ ꯄꯥꯈꯤꯕꯗꯣ ꯑꯩ ꯑꯝꯇ ꯌꯦꯡꯖꯒꯦꯀꯣ ꯀꯥꯡꯁꯣꯏ ꯆꯥꯔꯦ ꯍꯥꯏꯕꯗꯨꯃ ꯑꯩ ꯊꯦꯡꯅꯖꯔꯦ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯈꯥ ꯂꯥꯛꯇ꯭ꯔꯤꯀꯣ ꯑꯗꯨꯅꯅꯦ ꯑꯩ ꯊꯣꯔꯛꯄ ꯃꯈꯩꯗꯤ ꯂꯣꯏꯅ ꯄꯥꯖꯩ ꯍꯥꯏꯇꯥꯔꯦ ꯑꯝꯇ ꯌꯦꯡꯕꯤꯌꯣ ꯑꯗꯨꯒ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯏꯝꯇꯤꯌꯥꯖ ꯄꯨꯁꯝ ꯋꯦꯜꯀꯝ ꯕꯦꯛ ꯇꯨ ꯃꯥꯏ ꯆꯦꯅꯦꯜ ꯏꯝꯇꯤꯌꯥꯖ ꯑꯩ ꯀꯥꯡꯁꯣꯏ ꯆꯥꯖꯔꯦ ꯏꯝꯇꯤꯌꯥꯖꯇꯤ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯍꯥꯏꯕꯤꯔꯣ ꯃꯌꯥꯝ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯁꯦ ꯀꯔꯤ ꯇꯧꯕꯤꯔꯤ ꯑꯗꯣꯝ ꯀꯔꯤ ꯇꯧꯕꯤꯔꯤꯒꯦ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯁꯦ ꯀꯔꯐ꯭ꯌꯨ ꯃꯅꯨꯡꯁꯦ ꯌꯥꯝꯅ ꯋꯥꯅꯔꯕ꯭ꯔꯥ ꯌꯥꯝ ꯅꯨꯡꯉꯥꯏꯅꯔꯤꯕ꯭ꯔꯥ ꯀꯔꯝꯅ ꯃꯇꯝ ꯂꯦꯟꯕꯤꯔꯤꯒꯦ ꯑꯩꯗꯤ ꯍꯥꯏꯖꯕꯗꯨꯅꯦ ꯑꯩꯗꯤ ꯑꯃꯁꯨ ꯄꯪꯇꯧ ꯇꯧꯁꯤꯜꯂꯦ ꯊꯕꯛꯁꯦ ꯌꯧꯁꯤꯜꯂꯦ ꯇꯧꯁꯤꯜꯂꯦ ꯁꯨꯝ ꯑꯗꯨꯒ ꯂꯩ ꯉꯥ ꯆꯥꯏ ꯏꯝꯇꯤꯌꯥꯖ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯣꯀꯦ ꯃꯤꯠꯁꯤ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯇꯦ ꯉꯁꯤꯁꯤꯀꯣ ꯑꯩ ꯌꯥꯝ ꯀꯨꯏꯅꯗꯤ ꯊꯥꯖꯔꯣꯏꯒꯦ ꯄꯨꯡꯈꯥꯏꯃꯨꯛꯇꯪ ꯑꯩ ꯂꯧꯖꯒꯦ ꯑꯣꯀꯦ ꯋꯥꯔꯦ ꯁꯥꯊꯤꯅ ꯂꯦꯟꯕ ꯁꯤꯃꯥ ꯀꯌꯥꯝ ꯋꯥꯔꯒꯦ ꯁꯤꯃꯥꯕꯣ ꯑꯣꯀꯦ ꯑꯩ ꯃꯝꯁꯤꯟꯕ꯭ꯔꯥ ꯑꯩꯒꯤ ꯀꯃꯦꯟ 2 ꯁꯨꯔꯦ ꯄꯥꯕꯤꯗꯕ ꯑꯦꯟ ꯁꯅꯤꯒꯤꯁꯨ ꯑꯩꯅ ꯎꯕ ꯃꯈꯩꯗꯤ ꯑꯗꯨꯃꯛ ꯄꯥꯖꯩꯀꯣ ꯁꯅꯤꯒꯤ ꯑꯃ ꯌꯥꯎꯈꯤꯕ ꯀꯌꯥ ꯂꯩꯈ꯭ꯔꯦ
सनी अꯩꯅ ꯊꯦꯡꯅꯕ ꯃꯈꯩꯗꯤ ꯄꯥꯖꯕꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯀꯔꯝ ꯀꯔꯝꯕ ꯀꯩꯅꯣꯅꯣ ꯑꯃꯨꯛꯀ ꯊꯥꯕꯤꯔꯛꯑꯣ ꯌꯦꯡꯁꯦ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯂꯥꯛꯇ꯭ꯔꯤ ꯋꯥꯏ ꯉꯁꯤ ꯑꯁ ꯍꯟꯗꯛꯇꯤ ꯋꯥꯛꯀꯤꯡꯁꯨ ꯆꯠꯄ ꯅꯪꯗ꯭ꯔꯦ ꯍꯌꯦꯡꯗꯩꯗꯤ ꯋꯥꯛꯀꯤꯡ ꯆꯠꯁꯤꯔꯥ ꯈꯜꯂꯤ ओके वाई ना तो लेपनी को मैम याम येंबिद्रबो जिक्सिबो कमाय तोके अदुना अखोई लॉकडाउन मनुंग से अना हाइजनिंगबदी सुमाइना ममांगी डायरेक्ट अमदा थेंगनै अई कईगु वरी लिजगे चिनागा कंगलेपाक लेनबा वरी खरा वरी खरा ताजगे हाइदरा लिसा क्वीन से चिनागा कंगलेपाक लेनबा वरी खरा ताजगे हाइदरा थाजगे हाइदरा थाजरके हाइब्रा अदुम तंग हाइबिरो लिना ओके ताजगे हागना आई खरा खोगचरगा नैनजरगा सेमजरके दुगा लेबिरगदी जुम पिबिरो थाजरके हाइरा के ममांगी अहल लमन सिंगना हाइबिरम अमखक लई ngasi ai live ke start keno si longjaraga start longjaraga miyam da ke gum haijage kai no argadi koi se ममांगी अहल सिंगना हाइबिरम से मेसेज हम लाए या मसे सही क्या मुख सुरगे दिना वहिंगबम ताजगे हाइबा ओके ताजगे हाइबा लिसा ओके ओके आई हुजिमक्ति हाइजरगे तोगाना ब्लो मसेमजरके को लिसा सॉरी फॉर दैट दिना वहिंगबम या मसे आई से कही क्या मुख सुरग कौरिने 1982 द पोक्सबने 1982 द पोकने अदुना कही क्या मुख सुरगना यंगजेकी को 2020 38 years surmane te kuntra ni pan gum surmane ko next video upload toro okay lisa I show den toro ke matam ngai view ko adu mayam da thagak ke do blog ni na ai hana maro nam khra nei na hu do ya da bai dai mapung fan khra sum nei na ra kan da ai show dena chan ko na habiri bu kulim to so dena ai mateng pang jara ke ngamna bu hana jara ke toksu tok jara ke ai bi tam jage adu ni sa ina habido ममांगी अहन लमन सिंगना हाइबिरम अमखक लई अखोइगी कुमाथोइ सुबा सही सा योरो कांदा ख्वाइदगी अखोइना मरोइना कोंथोंग मपान लानगिबा कोंथोंग लानगिबा मीसिंगजी कुमाथोइ सुबा सही सादा सिबगी मतम लाकनी हाय द कोंथोंग मनुंग लेहोब खक हिंगनी हायना मतम अमदा हाइबिखिबाय तारेको मदु हौचिक याम नक्सिंगक अमखक लई हजिक खुद फौरपने है अखोई अहनसिंग इबो खोइना हाइबिरम हाइतारे मदु हजिक उदि उखिद्रे सॉरी सोइना हजिक कोंथोंग लान में यारो है जे गेट ने रो गेट लांदो अदि सिनी गेट थोप यारो काना लाइसिंग याम चानरक पाइतारे अदुना इसा इसा ना खरगा सिदि लॉकडाउन मनु सिदि सेफ्टी ओइनबा सोशल डिस्टेंस के लेरिबा देन अदुगा युमदि मपान थोक्तबा गेट मपान थोकिदबा हाइबो खुदि मसिंजे अदुना खरगा ngakminaba tangai phade habsi thamjage next ti karamba video oigadobno brother ai mathang se koige nahan aina thaga sakhiba kano do kene hidak singi matangda ai kha thaga sakhido ado hidak to mayam masak khangmu ngamdre amudang magi manado uthokbiro habida haibire ko ke am yawe ado ai ngakang nergo arasu natraga hayeng youtube so upload tawjirake अदुमसु मयामना खमिनब दरकार ले हबसि तमजगे आई अदुगी वीडियो सेमजर कांदा मतुंगदा अखोगी मतम अमुमुक्सो आइना अखोई लाइकी दी लौथोकचरगा मयामगी एंटरटेनमेंट ngak oidaba loknaba kaina ngak tawjeriba अखोगी मयामगी एक्टिंग तोबा डायलॉग तोबा सिगुम सिंगि खरा थागचरपसिदा मयाम नुंगाइ दब्रा कमाय तोगे हाबदसो खंगनिंगे आइना अदु कैनी कोई जुमालो लमजिंगी मताम सु मथंग दंग थागचरगनी zum ekoi miyeng tamina kise aduga aina pamjabadi ai mayamgi ai channel hangjari se mayamgi damak thani not only for me ai taknute aduga
ꯃꯌꯥꯝꯒꯤꯗꯃꯛꯇꯅꯦ ꯍꯥꯏꯕꯁꯦ ꯑꯩ ꯃꯌꯥꯝꯗ ꯄꯨꯔꯥ ꯀꯠꯊꯣꯛꯆꯗꯣꯏꯅꯦ ꯑꯗꯨꯅ ꯑꯩꯅ ꯄꯥꯝꯖꯕ ꯑꯃꯈꯛꯇꯪꯗꯤ ꯂꯩꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯦ 100K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯧꯕꯗꯣ ꯑꯗꯨꯝꯇꯪꯗꯤ ꯑꯩ ꯄꯥꯝꯖꯔꯤꯅꯦ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯇꯨꯅꯦ ꯑꯩꯅ ꯉꯥꯏꯖꯔꯤꯁꯤꯀꯣ ꯑꯣꯀꯦ ꯋꯥꯔꯛꯄ ꯃꯤꯆꯟ ꯏꯕꯨꯡ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯑꯩꯁꯦ ꯀꯥꯡꯁꯣꯏ ꯆꯥꯖꯔꯦ ꯏꯆꯟ ꯂꯣꯜꯂꯒ ꯂꯣꯜꯂꯒ ꯑꯣꯀꯦ ꯂꯣꯜꯂꯒ ꯊꯛꯄꯒꯤ ꯍꯥꯏꯕꯗꯨꯔꯣ ꯁꯤꯃ ꯅꯣꯡꯆꯥ ꯌꯣꯡꯅꯥꯝ ꯇꯥꯃꯣꯒꯤ ꯋꯥꯔꯤꯁꯦ ꯇꯥꯕꯗ ꯇꯨ ꯆꯨꯡꯉꯤ ꯑꯣꯀꯦ ꯑꯗꯨ ꯑꯩꯁꯨ ꯃꯇꯝ ꯑꯃꯗ ꯅꯨꯡ ꯇꯥꯔꯛꯀꯅꯤ ꯀꯥꯏ ꯂꯣꯏ ꯍꯥꯏꯕꯤꯔꯝꯃꯦꯀꯣ ꯑꯗꯨ ꯑꯩ ꯇꯣꯉꯥꯟꯕ ꯕ꯭ꯂꯣꯛ ꯑꯃ ꯁꯦꯝꯖꯔꯛꯀꯦ ꯅꯍꯥꯟ ꯈꯔꯗꯤ ꯑꯗꯨꯝ ꯑꯩ ꯄꯟꯖꯈꯤꯕꯅꯦ ꯑꯗꯨ ꯈꯛꯀꯤ ꯑꯣꯏꯕ ꯑꯩ ꯈꯔ ꯁꯦꯝꯖꯔꯛꯀꯦ ꯃꯄꯨꯡ ꯐꯥꯅ ꯑꯩ ꯍꯥꯏꯖꯔꯛꯀꯦꯕ ꯂꯥꯏꯐꯇꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦꯀꯣ ꯑꯗꯨꯅ ꯁꯟꯖꯤꯠ ꯊꯣꯛꯆꯣꯝ ꯑꯣꯀꯦ ꯁꯟꯖꯤꯠ ꯁꯤꯃꯁꯅꯨ ꯂꯥꯏꯖ ꯏꯟꯇꯔꯇꯦꯟꯃꯦꯟ ꯁꯥꯔ ꯎꯗꯕ ꯀꯨꯏꯔꯦ ꯌꯨꯝꯗ ꯁꯨꯝ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯑꯦꯅꯤꯋꯦ ꯁ꯭ꯇꯦ ꯍꯣꯝ ꯁ꯭ꯇꯦ ꯁꯦꯐ ꯑꯣꯀꯦ ꯂꯥꯏꯖ ꯏꯟꯇꯔꯇꯦꯟꯃꯦꯟ ꯃꯌꯥꯝ ꯅꯨꯡꯁꯤꯖꯔꯕꯒꯤ ꯁꯕꯁꯀ꯭राꯏꯕꯔꯁꯤꯡ ꯑꯃꯗꯤ ꯚ꯭ꯌꯨꯋꯔꯁꯤꯡ ꯌꯦꯡꯕꯤꯌꯣ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯑꯃꯇꯪ ꯑꯩ ꯍꯧꯖꯤꯛ ꯑꯩꯒꯤ ꯀꯣꯂꯦꯖ ꯁꯥꯔ ꯑꯩꯒꯤ ꯑꯣꯖꯥ ꯑꯣꯏꯃꯤꯟꯅꯔꯤꯕ ꯑꯣꯖꯥ ꯑꯃꯅ ꯍꯪꯕꯤꯕ ꯌꯨꯇꯨꯕ ꯆꯦꯅꯦꯜꯅꯦ ꯂꯥꯏꯖ ꯏꯟꯇꯔꯇꯦꯟꯃꯦꯟ ꯌꯥꯝꯅ ꯀꯥꯟꯅꯒꯗ ꯍꯧꯖꯤꯛ ꯍꯣꯝ ꯁ꯭ꯇꯦ ꯁꯦꯐ ꯍꯥꯏꯅ ꯂꯩꯔꯤ ꯃꯇꯝ ꯑꯩꯈꯣꯏꯒꯤ ꯂꯣꯛꯗꯥꯎꯟ ꯂꯩꯔꯤ ꯃꯅꯨꯡꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯅꯤꯄꯨꯔꯒꯤ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯕ ꯁ꯭ꯀꯨꯜ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯀ꯭ꯂꯣꯖ ꯇꯧꯈ꯭ꯔꯦ ꯇ꯭ꯌꯨꯁꯟ ꯁꯦꯟꯇꯔ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯀ꯭ꯂꯣꯖ ꯇꯧꯈ꯭ꯔꯦ ꯑꯗꯣ ꯑꯩꯒꯤ ꯇ꯭ꯌꯨꯁꯟ ꯁꯦꯟꯇꯔꯗꯁꯨ ꯁ꯭ꯇꯥꯐ ꯑꯃ ꯑꯣꯏꯅ ꯂꯩꯕꯤꯔꯤꯕ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯔꯥꯖꯦꯁꯅ ꯍꯥꯡꯗꯣꯛꯄꯤꯕ ꯆꯦꯅꯦꯜꯅꯦ ꯂꯥꯏꯖ ꯏꯟꯇꯔꯇꯦꯟꯃꯦꯟꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯧꯖꯤꯛꯁꯤ ꯑꯉꯥꯡꯁꯤꯡꯒꯤꯗꯃꯛꯇ ꯄꯨꯔꯥ ꯀꯠꯊꯣꯛꯇꯨꯅ ꯂꯩꯔꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯒꯤꯗꯃꯛꯇ ꯄꯨꯔꯥ ꯀꯠꯊꯣꯛꯇꯨꯅ ꯂꯩꯔꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯑꯉꯥꯡꯁꯤꯡꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯔꯝꯒꯗ꯭ꯔꯥ ꯄꯥꯔꯝꯃꯣꯏꯗ꯭ꯔꯥ ꯃꯣꯏꯁꯤ ꯀꯔꯝꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯤꯗ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯗꯅ ꯌꯨꯇꯨꯕ ꯆꯦꯅꯦꯜꯁꯤ ꯍꯥꯡꯗꯣꯛꯄꯤꯔꯀꯥꯟꯗ ꯑꯩꯈꯣই ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯍꯧꯅ ꯃꯔꯨꯑꯣꯏꯅ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯀ꯭ꯂꯥꯁ 10ꯒꯤ ꯁꯤꯂꯦꯕꯁꯁꯤꯡꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯕꯖꯦꯛꯀꯤ ꯂꯧꯈꯠꯄꯤꯔꯒ ꯍꯧꯖꯤꯛ ꯑꯉꯥꯡꯁꯤꯡꯒꯤꯗꯃꯛꯇ ꯁꯤꯗ ꯐꯣꯀꯁ ꯇꯧꯔꯒ ꯍꯧꯖꯤꯛꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯕꯖꯦꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯦꯞꯇꯔꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯥꯒꯠꯄꯤꯗꯨꯅ ꯑꯉꯥꯡꯁꯤꯡꯗꯤ ꯌꯥꯝ ꯃꯇꯦꯡ ꯄꯥꯡꯉꯤꯕ ꯆꯦꯅꯦꯜ ꯑꯃꯅꯤ ꯂꯥꯏꯖ ꯏꯟꯇꯔꯇꯦꯟꯃꯦꯟꯁꯦ ꯃꯌꯥꯝꯅ ꯑꯩꯒꯤ ꯑꯗꯣꯝ ꯑꯗꯣꯝꯒꯤ ꯏꯆꯥꯁꯤꯡ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ 10 ꯇꯝꯕꯤꯔꯤꯕ ꯑꯃꯗꯤ ꯀꯥꯕꯤꯔꯛꯀꯗꯕ ꯀꯌꯥ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯃꯗꯤ ꯁꯤꯗ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯂꯥꯏꯖ ꯏꯟꯇꯔꯇꯦꯟꯃꯦꯟꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯑꯃꯗꯤ ꯁꯕꯁꯀ꯭राꯏꯕ ꯇꯧꯕꯤꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯥꯒꯠꯂꯤꯕ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁ ꯂꯧꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯑꯃꯗꯤ ꯁꯕꯁꯀ꯭राꯏꯕ ꯇꯧꯕꯤꯗꯨꯅ ꯕꯦꯜ ꯕꯇꯟ ꯅꯝꯕꯤꯗꯨꯅ ꯍꯥꯏꯔꯤꯕ ꯂꯥꯏꯖ ꯏꯟꯇꯔꯇꯦꯟꯃꯦꯟꯁꯤꯅ ꯄꯤꯔꯤꯕ ꯃꯦꯁꯦꯖ ꯑꯃꯗꯤ ꯄꯤꯔꯤꯕ ꯀꯥꯟꯅꯕꯁꯤ ꯄꯨꯟꯅ ꯂꯧꯃꯤꯟꯅꯍꯧꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨꯁꯨ ꯂꯧꯕꯤꯌꯨ ꯍꯥꯏꯕꯁꯤ ꯑꯩ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯃꯁꯤ ꯑꯩꯅ ꯀꯔꯤꯒꯤꯗꯃꯛꯇ ꯍꯥꯏꯖꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯁꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗꯒꯤ ꯌꯥꯝ ꯂꯥꯞꯊꯣꯛꯈꯤꯕ ꯌꯥꯕꯒꯤ ꯂꯝꯕꯤ ꯑꯃ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯗꯨꯕꯨ ꯑꯃꯨꯛꯇꯪ ꯈꯜꯂ ꯌꯦꯡꯕꯤꯌꯣꯅꯦ ꯍꯟꯗꯛꯀꯤ ꯀ꯭ꯂꯥꯁ 10 ꯊꯥꯒꯗꯧꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯅ ꯑꯣꯏꯒꯗꯕ ꯐꯤꯕꯝꯁꯤ ꯀꯔꯤ ꯑꯣꯏꯅꯣ ꯊꯥꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯊꯥꯔꯛꯀꯅꯤ ꯑꯗꯨꯕꯨ ꯆꯍꯤ ꯑꯃꯁꯤꯒꯤ ꯃꯅꯨꯡꯗ ꯃꯣꯏ ꯂꯥꯏꯔꯤꯛ ꯇꯝꯈꯤꯕ ꯌꯥꯏ ꯇꯝꯗꯕ ꯃꯊꯣꯡ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤ ꯑꯉꯥꯡꯁꯤꯡꯁꯤ ꯂꯥꯏꯔꯤꯛꯇꯒꯤ ꯂꯥꯞꯊꯣꯛꯈꯤꯗꯅꯕ ꯍꯥꯏꯗꯨꯅ ꯂꯥꯏꯖ ꯏꯟꯇꯔꯇꯦꯟꯃꯦꯟꯅ ꯌꯥꯝ ꯀꯟꯅ ꯍꯧꯖꯤꯛ ꯄꯨꯊꯣꯛ ꯍꯣꯠꯅꯕꯤꯗꯨꯅ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯑꯃꯨꯛꯇꯪ ꯆꯪꯕꯤꯔꯀꯥꯟꯗ ꯌꯦꯡꯕꯤꯌꯣ ꯑꯗꯨꯒ ꯁꯕꯁꯀ꯭राꯏꯕ ꯇꯧꯕꯤꯌꯣ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕꯒꯤ ꯁꯥꯔ ꯑꯃꯅ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯑꯕ ꯑꯗꯨꯒꯨꯝꯕ ꯆꯦꯅꯦꯜ ꯑꯃꯁꯨ ꯑꯣꯏꯔꯤ ꯑꯗꯨꯒ ꯍꯥꯏꯖꯅꯤꯡꯕꯅ ꯑꯩꯒꯤꯁꯨ ꯁꯣꯏꯗꯅꯕꯒꯤ ꯁꯤꯗ ꯋꯥꯠꯍꯧꯔꯤꯕ ꯁꯥꯔꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯖ ꯏꯟꯇꯔꯇꯦꯟꯃꯦꯟꯒꯤ ꯁꯤꯗ ꯄꯤꯔꯤꯕ ꯁꯕꯖꯦꯛꯁꯤꯡꯁꯤꯗꯤ ꯋꯥꯠꯍꯧꯕ ꯈꯔꯁꯨ ꯑꯩꯁꯨ ꯁꯨꯝ ꯇꯧꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯒ ꯑꯩꯈꯣꯏꯅꯤ ꯄꯨꯟꯁꯤꯜꯂꯒ ꯈꯔꯁꯨ ꯇꯧꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯨ ꯂꯩꯖꯔꯤ ꯑꯗꯨꯁꯨ ꯀꯨꯞꯅ ꯈꯟꯅꯖꯔꯛꯈꯤꯒꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯂꯥꯏꯖ इन्टरटेनमेंट सर ꯑꯩꯒꯤ ꯆꯦꯅꯦꯜ ꯁꯤꯗ ꯂꯥꯛꯄꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ओके अदुदो ओके सिमा आई हैव डन इट्स ओके थैंक यू सो मच लाइज एंटरटेनमेंट थैंक यू सो मच फॉर योर compliment sir okay haninga lena thagat pa phondoksari actually I am trying but best limit for okay thank you so much sir aigi site gi do angam mateng ai pangjarakini sir aduga san tobirudagi awatpa ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯁꯕꯖꯦꯛꯁꯤꯡꯗꯁꯨ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯈꯔ ꯑꯗꯨꯃꯛ ꯇꯧꯖꯔꯒ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯒꯤꯗꯃꯛꯇꯁꯨ ꯀꯩꯒꯨꯝꯕ ꯈꯔꯗꯤ ꯇꯧꯔꯝꯁꯦ ꯍꯥꯏꯕꯁꯤꯒꯤ ꯃꯁꯤꯅ ꯁꯃꯥꯖꯀꯤꯗꯃꯛꯇ ꯑꯩꯈꯣꯏ ꯀꯩꯒꯨꯝꯕ ꯈꯔ ꯇꯧꯔꯝꯕ ꯑꯣꯏꯅ ꯊꯣꯛꯍꯟꯁꯦ ꯁꯤꯅꯤ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯗꯤꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯇꯥꯃꯣꯁꯤ ꯑꯣꯖꯥꯁꯨ ꯑꯣꯏꯕꯤꯕ꯭ꯔꯣ ꯍꯣꯏ ꯍꯣꯏ ꯑꯩ ꯑꯣꯖꯥ ꯑꯣꯏꯖꯩ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯊꯥ 3 ꯅꯠꯇ꯭ꯔꯒ 6 ꯑꯣꯏꯔꯛꯄ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯆꯍꯤꯁꯤꯃ ꯑꯣꯏꯔꯛꯄ ꯌꯥꯏ
ꯑꯣꯖꯥ ꯑꯣꯏꯕ ꯑꯩꯈꯣꯏꯁꯨ ꯄꯨꯔꯥ ꯀꯪꯉꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯣꯖꯥ ꯑꯣꯏꯕ ꯑꯩꯈꯣꯏ ꯄꯨꯔꯥ ꯀꯪꯉꯦ ꯃꯔꯝꯗꯤ ꯇꯣꯂꯣꯞꯁꯨ ꯐꯪꯉꯔꯣꯏ ꯂꯥꯏꯔꯤꯛꯁꯨ ꯇꯥꯛꯇ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯉꯥꯡꯁꯤꯡ ꯑꯩꯒꯤ ꯃꯥꯡꯁꯤꯗ ꯑꯉꯥꯡꯁꯤꯡ ꯂꯩꯔꯤꯃꯈꯩ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡ ꯂꯩꯔꯤꯃꯈꯩ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯎꯕ ꯐꯪꯗ꯭ꯔꯦ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯗꯤ ꯂꯥꯏꯗꯅ ꯀꯩꯝꯇ ꯎꯗ꯭ꯔꯦ ꯌꯨꯝꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇ꯭ꯔꯕꯅꯤꯅꯀꯣ ꯑꯗꯨꯅ ꯃꯇꯝꯅꯅꯤꯀꯣ ꯃꯁꯤꯅ ꯋꯥꯔꯧꯔꯨꯕ ꯌꯥꯕ ꯅꯠꯇꯦ ꯃꯁꯤꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤ ꯁꯦꯞ ꯑꯣꯏꯍꯧꯗꯣꯏꯅꯦ ꯃꯁꯤꯗ ꯈꯔ ꯂꯩꯍꯧꯕꯁꯤꯅ ꯀꯣꯟꯊꯣꯡ ꯂꯥꯟꯗꯅ ꯂꯩꯍꯧꯕ ꯒꯦꯠ ꯂꯥꯟꯊꯣꯛꯇꯅ ꯂꯩꯍꯧꯕꯁꯤꯅ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯦꯐꯇꯤ ꯑꯣꯏꯔꯒ ꯑꯩꯅ ꯊꯦꯡꯅꯅꯤꯡꯉꯤꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯑꯃꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯦ ꯃꯇꯝꯗꯨꯗ ꯂꯣꯏꯅ ꯊꯦꯡꯅꯃꯤꯟꯅꯕ ꯌꯥꯏ ꯁꯤꯅꯤꯗ ꯑꯗꯨ ꯉꯁꯥꯏꯁꯨ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯣ ꯑꯍꯜ ꯂꯃꯟꯁꯤꯡ ꯍꯥꯏꯕꯤꯔꯝꯃꯦ 12 ꯁꯨꯕ ꯆꯍꯤ ꯆꯥꯁꯤꯗꯗꯤ ꯃꯇꯝ ꯑꯃ ꯂꯥꯛꯀꯅꯤ ꯀꯣꯟꯊꯣꯡ ꯂꯥꯟꯊꯣꯛꯄ ꯃꯤ ꯃꯈꯩ ꯂꯣꯏꯅ ꯁꯤꯒꯅꯤ ꯀꯣꯟꯊꯣꯡ ꯂꯥꯟꯊꯣꯛꯇꯕ ꯃꯤ ꯃꯈꯩꯗꯤ ꯍꯤꯡꯍꯧꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯊꯝꯕꯤꯈꯤꯕꯗꯣ ꯃꯗꯨ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩ ꯑꯄꯥꯝꯕꯁꯤ ꯐꯪꯅꯕꯒꯤꯗꯃꯛꯇ ꯑꯩ ꯀꯣꯟꯊꯣꯡ ꯂꯥꯟꯊꯣꯛꯄ ꯌꯥꯗꯦ ꯁꯤꯅꯤꯗ ꯑꯩꯅ ꯊꯝꯕꯤꯔꯦ ꯑꯗꯣ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯨ ꯈꯪꯕꯤꯌꯨ ꯁꯤꯅꯤ ꯗꯦꯟ ꯑꯗꯨꯒ ꯑꯃꯅ ꯑꯩꯅ ꯊꯝꯕꯤꯅꯤꯡꯉꯤꯁꯦ ꯌꯥꯝ ꯂꯩꯕꯅꯤ ꯀꯔꯤ ꯀ꯭ꯋꯥ ꯃꯅꯥ ꯌꯥꯎꯈ꯭ꯔꯦ ꯀ꯭ꯋꯥꯒꯤ ꯌꯥꯎꯈ꯭ꯔꯦ ꯀ꯭ꯋꯥꯗꯒꯤ ꯑꯩꯈꯣꯏ ꯇꯁꯦꯡꯕꯒꯤꯗꯤ ꯆꯥꯛ ꯆꯥꯗ꯭ꯔꯁꯨ ꯌꯥꯔꯦ ꯀ꯭ꯋꯥꯗꯤ ꯆꯥꯗꯕ ꯌꯥꯏ ꯆꯥꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯌꯥꯝ ꯊꯣꯛꯂꯛꯑꯕꯅꯤꯅ ꯃꯅꯥ ꯀꯌꯥ ꯑꯃ ꯀ꯭ꯋꯥ ꯃꯅꯥ ꯀꯌꯥ ꯑꯃ ꯄꯨꯁꯤꯟꯕꯤꯔꯛꯄ ꯇꯥꯔꯒꯁꯨ ꯑꯁꯤꯒꯨꯝꯕ ꯂꯩꯕꯅꯅꯦ ꯏꯚꯟ ꯐ꯭ꯂꯥꯏꯠꯇ ꯐꯥꯎꯗꯤ ꯑꯩꯈꯣꯏ ꯄꯨꯁꯤꯜꯂꯛꯏꯁꯤꯀꯣ ꯇꯁꯦꯡꯕꯒꯤꯗꯤ ꯁꯤꯕ ꯅꯥꯕ ꯈꯪꯗꯕꯈꯩ ꯍꯣꯠꯅꯔꯤꯕ ꯀ꯭ꯋꯥ ꯃꯅꯥꯁꯤ ꯐ꯭ꯂꯥꯏꯠꯇ ꯍꯦꯛꯇ ꯀꯠꯊꯣꯛꯇꯅ ꯇꯧꯔꯛꯏ ꯃꯌꯥꯝꯁꯤꯡꯁꯤ ꯀꯅꯥꯅꯅꯣ ꯀꯅꯥꯅ ꯊꯣꯛꯍꯜꯂꯤꯅꯣ ꯌꯥꯝ ꯀꯨꯞꯅ ꯌꯦꯡꯉꯨꯕ ꯇꯥꯔꯒꯗꯤ ꯀ꯭ꯋꯥꯗ ꯌꯥꯝ ꯂꯥꯏꯆꯨꯔꯕ ꯀ꯭ꯋꯥ ꯆꯥꯍꯧꯗꯕ ꯌꯥꯗꯦ ꯍꯥꯏꯔꯤꯕ ꯃꯄꯨꯡ ꯑꯣꯏꯅ ꯅꯨꯄꯥ ꯑꯃꯗꯤ ꯅꯨꯄꯤ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯤꯅ ꯀ꯭ꯋꯥꯁꯤ ꯆꯥꯗꯕ ꯌꯥꯗꯦꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯃꯣꯏꯅ ꯊꯣꯛꯍꯟꯕꯅꯤ ꯑꯩꯗꯤ ꯍꯥꯏꯖꯅꯤꯡꯉꯦ ꯀꯣ ꯑꯗꯨꯒ ꯃꯇꯝ ꯑꯃꯗ ꯁꯨꯝꯅ ꯍꯥꯏꯕꯤꯔꯝꯃꯦ ꯑꯩꯈꯣꯏ ꯑꯆꯧꯕ ꯅꯨꯡꯖꯥꯎ ꯑꯃ ꯇꯥꯔꯛꯄ ꯌꯥꯏ ꯀꯥꯏꯅ ꯍꯥꯏꯕꯤꯔꯝꯃꯀꯥꯟꯗꯣ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯕꯤꯔꯝꯃꯦ ꯑꯩꯈꯣꯏꯁꯦ इवन ऐसी 1982 पोकने देन अदुगा 82 सम सम लाखना 1999 लोरगा 2000 हाबिसि हौर कासिदि कुनमाथोइ सुबु चही चा यौरे अदु मतनु लेरम अहनजिन हाबिरमेरो ए सिदिदि जुग लोरे हाना जुग लोरे हादि कोई जुग मरी लेबि लोरे कली जुग से पुरा लोरे सिने हाबिरिसे अदुदि कोई पुन सिरनि नुंजो ओम तारा ने सिरदम ने सि चही चा से का इरे थम अहल मसिंग हाबिरमसिंग दो हजिति चुम को दारे यम एप्रिल के ताक तुम नाखन हिमालय अमुसो नुंग तारक याय काने ngangnari मैम सिंसे मसि मतम हम दोय हाबिरम बाय तारे को ओके मैम लुसिलसिरा ऐसी वीडियो से सेम लुसि अदुगा आई इसे अमागी इयाम अमना इबे इसे अमसो इसे उजिकना सेमजरी हयें थागलप याय को अदुसु मैम तो यंबियो ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯦꯋꯥꯔꯅꯦꯁ ꯍꯥꯏꯇꯥꯔꯦꯀꯣ ꯑꯦꯋꯥꯔꯅꯦꯁ ꯑꯣꯏꯅ ꯇꯧꯖꯕꯅꯦ ꯏꯁꯩꯁꯤꯃ ꯑꯩ ꯊꯥꯖꯔꯛꯄ ꯌꯥꯏ ꯁꯤꯗ ꯑꯩ ꯑꯞꯂꯣꯗ ꯇꯧꯔꯀꯥꯟꯗ ꯁꯨꯝ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯦ ꯑꯩ ꯏꯁꯩ ꯊꯥꯒꯠꯄ ꯑꯣꯏꯅꯗꯤ ꯁꯤ ꯐꯥꯔꯁ ꯇꯥꯏꯝ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯣ ꯍꯌꯦꯡ ꯑꯣꯏꯕ ꯌꯥꯏ ꯀꯣ ꯌꯦꯡꯃꯤꯟꯅꯁꯦ ओके अदुदि मतंग स्वाइदा तेंसिनलसिरा नातंग लेगिसिरा ब्रदर इसे सकपा हाइबी आइदि हाइजदे मयेक खितंग खितंग काबो काबो खरगदि इजैको अदुगा हुजिकि सिसु अखोइ इयाम अमना इबने अदुगा अखोइगी पीस मेकर लीलादा से निपागी खंजेन सकपा अखोइगी तमुनोरेना से सकपी बाय तारेको म्यूजिक सुमाना कंपोज तौबिर कांदा अखोइ इयाम रोसना इबीबा इसे नै हायेंग दे सोइदना अपलोड तौरप याय गुड नाइट सर इसे सु सोइदना ताजगे थैंक यू सो मच सर Okay, good night, sir. Brother, is it okay? Then my puppy, ngom, ngapeng like you say, okay. Kari kita bisa tu deh, nusu worry kerja habiro. Kari kita usigi, then adu ke isai sana thing naba, awa isu kerja share tu mina say adu deh. Aisy queen life thak kita bagi ada reko. Queen life thak kita bagi wangang si queen ngang si kain hidup kerja ada. Mara main life yang tu itu karam tu. As wangang macam asum pangtu tholok pai dare ko hujik aina hujik sina kama to ke kuina tha ki dabe ne aina ngang ki khalam baina hai ka sai horen de ke kar mayam da su message kar pi ge kaina khalam masing do sum kani ko su ke yoy ko sum na to bu di asum thinking da bu no oi bisu e aduna
ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯁꯨꯝ ꯀꯥꯎꯔꯦ ꯑꯣꯀꯦ ꯁꯦ ꯑꯣꯖꯥ ꯑꯣꯏꯕꯒꯤ ꯃꯇꯥꯡꯗꯣ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟꯗ ꯂꯩꯕ ꯀꯌꯥ ꯑꯃꯗꯤ ꯑꯩꯈꯣꯏ ꯇꯣꯂꯣꯞꯁꯤ ꯍꯥꯞꯄꯔꯣꯏ ꯀꯥꯏꯅ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯅꯤꯀꯣ ꯑꯗꯨ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯄꯨꯔꯤꯕ ꯑꯣꯖꯥꯁꯤꯡꯁꯤꯗꯤ ꯈꯝ ꯊꯦꯡꯅ ꯋꯥꯅꯔꯕ ꯑꯣꯖꯥ ꯉꯥꯛꯇꯅꯤ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯕꯨ ꯃꯁꯤꯗ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜꯅ ꯇꯣꯂꯣꯞ ꯄꯤꯔꯣꯏꯗꯣꯏꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯐꯤ ꯊꯤꯕ ꯌꯥꯔꯔꯣꯏ ꯍꯥꯏꯔꯃꯤꯅ ꯀꯔꯝꯅ ꯌꯥꯒꯅꯤ ꯀ꯭ꯂꯥꯁ ꯇꯧꯗ꯭ꯔꯗꯤ ꯀꯔꯝꯅ ꯐꯤ ꯊꯤꯒꯅꯤ ꯐꯤꯁꯤꯡꯗꯣ ꯃꯟꯂꯤ ꯐꯤꯁꯤꯡꯗꯣ ꯐ꯭ꯔꯤꯗ ꯑꯁꯨꯝ ꯊꯤꯅ ꯂꯩꯔꯗꯤ ꯌꯥꯔꯣꯏ ꯑꯗꯨꯅ ꯃꯈꯣꯏꯅ ꯄꯩꯁꯥ ꯀꯥꯔꯛꯇ꯭ꯔꯕꯅꯤꯅ ꯑꯣꯖꯥꯁꯤꯡꯗꯤ ꯀꯔꯤ ꯇꯧꯒꯅꯤ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯌꯨꯝꯗ ꯇꯨꯏꯁꯟ ꯈꯔ ꯇꯧꯔꯝꯕꯁꯨ ꯇꯧꯕ ꯌꯥꯗ꯭ꯔꯦ ꯀꯔꯤꯅꯣ ꯋꯥꯠ ꯁꯦꯜ ꯋꯤ ꯗꯨ ꯁꯤꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯒꯅꯤ ꯁꯤꯁꯨ ꯑꯩꯅ ꯊꯝꯖꯅꯤꯡꯕꯗꯤ ꯁꯔꯀꯥꯔꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯑꯣꯖꯥꯁꯤꯡꯁꯤꯁꯨ ꯍꯤꯡꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯕꯤꯌꯣ ꯍꯥꯏꯕ ꯏꯔꯥꯡ ꯃꯅꯨꯡꯁꯤꯒꯤ ꯋꯥꯅꯤꯀꯣ ꯃꯁꯤꯁꯨ ꯁꯨꯝ ꯊꯝꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯅꯤꯡꯕꯅꯤ ꯇꯧꯕꯤꯔꯛꯄꯁꯨ ꯌꯥꯏ ꯍꯧꯖꯤꯛ ꯑꯇꯣꯞ ꯑꯇꯣꯞꯄ ꯊꯕꯛ ꯃꯌꯥꯝ ꯄꯥꯏꯈꯠꯄꯤꯔꯛꯂꯤ ꯀꯩꯅꯣ ꯉꯁꯤꯃꯛꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯑꯩꯈꯣꯏꯒꯤ ꯂꯦꯕꯔ ꯗꯤꯄꯥꯔꯠꯃꯦꯟꯇ ꯂꯩꯕꯁꯤꯡꯁꯨ ꯑꯁꯤꯒꯤ ꯏꯔꯥꯡꯁꯤꯒꯤ ꯌꯦꯡꯕꯤꯔꯀꯥꯟꯗ ꯂꯨꯄꯥ 1,000 ꯍꯥꯞꯄꯤꯔꯛꯑꯦꯅ ꯄꯥꯎ ꯇꯥꯏ ꯃꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯅꯤ ꯑꯗꯨꯒ ꯅꯨꯄꯤꯁꯤꯡꯒꯤꯗꯃꯛꯇ ꯂꯨꯄꯥ 500 ꯖꯤꯔꯣ ꯕꯦꯂꯦꯟꯁꯇ ꯂꯩꯈꯤꯕꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯉꯥꯛꯇꯅꯦ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯤꯡꯃꯤꯟꯅꯁꯦ ꯋꯥꯈꯜ ꯃꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯁꯦ ꯆꯠꯃꯤꯟꯅꯁꯦ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯂꯧꯃꯤꯟꯅꯁꯦ ꯀꯣ ꯑꯗꯨꯅ ꯑꯩ ꯈꯤꯇꯪꯗꯤ ꯋꯥꯖꯔꯕ ꯑꯗꯨꯅ ꯃꯌꯥꯝ ꯃꯦꯁꯦꯖ ꯑꯃ ꯂꯩꯔꯝꯃꯤꯅ ꯁꯤꯗꯤ ꯑꯣꯀꯦ ꯃꯦꯁꯦꯖ ꯑꯣꯀꯦ ꯁꯛꯄꯤꯔꯛꯑꯣ ꯍꯩꯇ꯭ꯔꯁꯨ ꯉꯪꯕꯤꯔꯛꯑꯣ ꯀꯔꯤ ꯏꯁꯩ ꯁꯛꯑꯣꯒꯦ ꯑꯗꯨꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯏꯁꯩ ꯑꯃꯇꯪ ꯁꯛꯄꯤꯔꯝꯃꯣ ꯑꯩ ꯁꯛꯆꯒꯦ ꯀꯔꯝꯕ ꯏꯁꯩ ꯁꯛꯀꯅꯤ ꯃꯇꯠ ꯁꯛꯂꯛꯀꯦ ꯇꯥꯃꯣꯅ ꯉꯥꯡꯕꯁꯦ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯩ ꯄꯥꯛꯄꯤ ꯉꯝꯃꯣꯝ ꯃꯅꯤꯄꯨꯔ ꯂꯦꯆꯔ ꯂꯥꯏꯐ ꯍꯥꯏ ꯁꯤꯃ ꯍꯥꯏꯔꯦ ꯁꯤꯃ ꯑꯩꯗꯤ ꯏꯁꯥꯅ ꯏꯁꯩꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯑꯣꯀꯦ ꯍꯜꯂꯣ ꯃꯅꯤꯄꯨꯔ ꯂꯦꯆꯔ ꯂꯥꯏꯐ ꯑꯣꯀꯦ ꯇꯥꯃꯣꯒꯤ ꯂꯝꯁꯦ ꯀꯔꯤ ꯂꯝꯅꯣ ꯀꯔꯤ ꯁ꯭ꯀꯨꯜꯗ ꯄꯨꯕꯤꯒꯦ ꯑꯩ ꯂꯝꯕꯨꯗꯤ ꯍꯩꯔꯣꯛꯇꯅꯤ ꯑꯗꯨꯒ ꯁ꯭ꯀꯨꯜꯅ ꯋꯥꯡꯖꯤꯡꯗ ꯄꯨꯕꯅꯦ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯄꯨꯕꯅꯦ ꯑꯗꯨ ꯃꯌꯥꯝ ꯀꯔꯤ ꯁꯛꯁꯤꯒꯦ ꯑꯗꯨꯃꯒ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯋꯥ ꯉꯥꯡꯉꯤ ꯀꯥꯟꯗ ꯁꯨꯝ ꯃꯦꯁꯦꯖ ꯄꯥꯍꯧꯗ꯭ꯔꯦ ꯍꯧꯖꯤꯛ ꯂꯣꯏꯅ ꯄꯥꯖꯔꯦ ꯔꯣꯃꯦꯟ ꯃꯣꯏꯔꯥꯡꯊꯦꯝꯁꯨ ꯌꯥꯎꯈ꯭ꯔꯦ ꯏꯁꯩ ꯑꯃꯇꯪ ꯁꯛꯄꯤꯔꯝꯃꯣ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯣꯀꯦ ꯑꯗꯨꯅ ꯀꯔꯤ ꯏꯁꯩ ꯁꯛꯁꯤꯒꯦ ꯑꯩꯅ ꯐꯥꯕ ꯏꯁꯩ ꯃꯇꯠ ꯑꯃ ꯁꯛꯆꯒꯦ ꯁꯤꯃ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯑꯣꯀꯦ ꯁꯤ ꯅꯣꯏ ꯍꯥꯏꯅꯔꯣ ꯑꯗꯨꯝꯅ ꯑꯣꯀꯦ ꯑꯃ ꯍꯦꯛꯇ ꯌꯥꯏꯌꯦ ꯕ꯭ꯔꯗꯔꯅ ꯑꯄꯥꯝꯕ ꯑꯃ ꯍꯦꯛꯇ ꯁꯛꯄꯤꯔꯝꯃꯣ ꯑꯗꯨ ꯑꯩ ꯏꯁꯩ ꯁꯛꯂꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯈꯣꯟꯖꯦꯜꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯇꯨꯝꯕꯗꯤ ꯆꯪꯅꯈꯤꯅꯣ ꯇꯥꯕꯤꯔꯝꯃꯣ ꯁꯤꯅꯦꯗ ꯍꯥꯏꯅꯤꯡꯕ ꯀꯌꯥ ꯍꯥꯏꯕꯗꯣ ꯊꯦꯡꯛ ꯌꯨ ꯑꯣꯀꯦ ꯑꯗꯨꯗꯤ ꯀꯩ ꯁꯛꯁꯤꯒꯦꯗ ꯇꯥꯃꯣꯅ ꯍꯩꯕ ꯑꯃ ꯍꯦꯛꯇ ꯌꯥꯏ ꯑꯩ ꯏꯁꯩꯗꯤ ꯑꯃꯇ ꯀꯥꯏꯅꯗꯤ ꯍꯩꯇꯕꯀꯣ ꯑꯗꯨꯕꯨ ꯑꯃꯇꯪ ꯁꯛꯆꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯑꯃꯅ ꯁꯛꯃꯤꯟꯅꯕꯅꯦ ꯃꯔꯨꯞ ꯏꯁꯩꯁꯤ ꯑꯩꯒ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡ ꯑꯃ ꯑꯩꯈꯣꯏ ꯃꯤ 5-6 ꯆꯪꯉꯒ ꯏꯃꯤꯟꯅꯈꯤꯕ ꯍꯥꯏꯇꯥꯔꯦ ꯏꯁꯩꯁꯤꯀꯣ ꯃꯌꯦꯛꯁꯦ ꯑꯗꯣ ꯍꯥꯏꯔꯤꯕ ꯏꯁꯩꯁꯦ ꯃꯥꯅ ꯁꯨꯔ ꯄꯥꯟꯖꯔꯒ ꯃꯥꯅ ꯁꯨꯔ ꯄꯥꯜꯂꯒ ꯁꯨꯝ ꯁꯛꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯏꯕꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯔꯤ ꯋꯥꯍꯩ ꯍꯥꯞꯁꯤꯒꯦꯅ ꯇꯥꯟꯅꯔꯒ ꯑꯍꯤꯡ ꯑꯃꯗ ꯊꯪꯒꯥꯜꯗ ꯇꯧꯔꯒ ꯏꯈꯤꯕ ꯏꯁꯩ ꯑꯃꯇꯪ ꯑꯩꯒꯤ ꯃꯔꯨꯞ ꯑꯃꯅ ꯑꯩꯒꯤ ꯀ꯭ꯂꯥꯁꯃꯦꯠ ꯃꯔꯨꯞꯅꯦ ꯑꯩꯈꯣꯏꯒꯤ ꯂꯝꯗꯒꯤꯅꯦ ꯄꯥꯂꯦꯟ ꯃꯍꯥꯛꯀꯤ ꯏꯁꯩ ꯑꯃꯈꯛ ꯑꯩ ꯌꯥꯎꯔ ꯏꯃꯤꯟꯅꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯏꯁꯩꯗꯣ ꯃꯇꯦꯛ ꯑꯃꯇꯪ ꯉꯪꯒꯦ ꯉꯥ ꯊꯣꯡꯕ ꯆꯥꯏꯌꯦ ꯂꯩꯆꯜ ꯕ꯭ꯔꯗꯔ ꯑꯣꯀꯦ ꯍꯥꯏꯅꯔꯣ ꯈꯣꯟꯖꯦꯜꯗꯤ ꯐꯖꯗꯦ ꯏꯪꯅ ꯆꯤꯛꯅ ꯑꯍꯤꯡ ꯑꯃ ꯂꯥꯛꯈꯤ ꯅꯪꯅ ꯍꯪꯈꯤ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯔꯤꯕꯔꯥ ꯑꯩꯕꯨ
ꯏꯪꯅ ꯆꯤꯛꯂ ꯑꯍꯤꯡ ꯑꯃ ꯂꯥꯛꯈꯤ ꯅꯪꯅ ꯍꯪꯈꯤ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯔꯤꯕꯔꯥ ꯑꯩꯕꯨ ꯈꯨꯝꯈꯤ ꯑꯩꯅ ꯈꯨꯝꯈꯤ ꯑꯩꯅ ꯅꯨꯡꯁꯤꯈꯤꯒꯅꯤ ꯅꯨꯡꯁꯤꯔꯤ ꯈꯨꯝꯈꯤ ꯑꯩꯅ ꯈꯨꯝꯈꯤ ꯑꯩꯅ ꯅꯨꯡꯁꯤꯈꯤꯒꯅꯤ ꯅꯨꯡꯁꯤꯈꯤꯒꯅꯤ ꯅꯪꯕꯨ ꯅꯨꯡꯁꯤꯈꯤꯒꯅꯤ ꯅꯪꯕꯨ ꯔꯟꯕꯤꯔ ꯊꯧꯅꯥ ꯌꯥꯝ ꯃꯥꯜꯂꯦ ꯇꯥꯃꯣ ꯑꯁ ꯔꯟꯕꯤꯔ ꯊꯧꯅꯥ ꯀꯞꯈꯤꯕ ꯇꯥꯔꯦ ꯊꯦꯡꯛ ꯌꯨ ꯁꯤꯃꯥ ꯈꯨꯋꯥ ꯐꯨꯕꯤꯔꯦ ꯇꯥꯂꯤꯌꯥ ꯇꯥꯂꯤꯌꯥ ꯇꯧꯕꯤꯔꯛꯈ꯭ꯔꯦ ꯑꯃꯨꯛ ꯁꯛꯂꯛꯀꯦ ꯁꯛꯄ ꯍꯧꯔꯒꯗꯤꯀꯣ very nice song thank you ꯍꯧꯖꯤꯛꯀꯤꯗꯨ ꯃꯈꯥ ꯈꯔ ꯁꯝꯊꯔꯒꯦ ꯅꯤꯡꯁꯤꯡꯂꯛꯑꯦ ꯂꯥꯛꯇ꯭ꯔꯕꯁꯨ ꯅꯅꯥꯛꯇ ꯑꯩꯅ ꯀꯥꯎꯈꯤꯕꯗꯤ ꯂꯩꯇꯦ ꯎꯅꯗ꯭ꯔꯁꯨ ꯅꯪꯕꯨ ꯑꯩꯅ ꯅꯨꯡꯁꯤꯗꯕꯗꯤ ꯅꯠꯇꯦ ꯃ꯭ꯌꯨꯖꯤꯛ ꯂꯩꯔꯅꯤ ꯍꯣ ꯂꯥꯛꯇ꯭ꯔꯕꯁꯨ ꯅꯅꯥꯛꯇ ꯑꯩꯅ ꯀꯥꯎꯈꯤꯕꯗꯤ ꯂꯩꯇꯦ 우나드라수 낭보이나 농시다버리 나때 어난기 와클 난기 와클다오 난기 와클다이따데 아이기타 모여세 아숨나 수염 헤리시보 कई मथेल चाबिरगे ओके वाह 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 आइस पंक्तार थागत बिग्रे मयाम ने से इमदन खंदिरकपदा आई हाइब्री यंगिने कैसे जगजिगे de aina isai ma teacher de hek sakpi sai am nei kibane tang di ko ngairamge aina nangbo mapuklangon kamada leirang oina satlamu khoimu oina nganglage leirang oina satlamu khoimu oina nganglage thaja oina ngalamu nangalda nongil injage ngairamge aina nangbo mapuklangon amada mapuklangon khuding dai ba adagi Japari gi isai nungsiba ma sakpirao brother Japari gi isai se pari gi Kukuku kongilankano Kukuku kongilankano Manapungla uri kaur Kurakta isai kaina phawai de mata khade pari si fajjaba hamumna bagi masala ke ko ya bro ma'am ya ida biro sima pari ri sei khar kaure nungsiraba aigi thawai manga
ꯀꯩꯗꯧꯉꯩ ꯀꯥꯏꯅꯅꯤ ꯅꯪꯒ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯊꯋꯥꯏ ꯃꯉꯥ ꯀꯩꯗꯧꯉꯩ ꯀꯥꯏꯅꯅꯤ ꯅꯪꯒ ꯋꯥꯔꯦ ꯋꯥꯃꯤꯟꯅꯩ ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯃꯤꯟꯅꯩ ꯋꯥꯔꯦ ꯋꯥꯃꯤꯟꯅꯩ ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯃꯤꯟꯅꯩ ꯑꯁꯨꯛ ꯀꯨꯏꯅ ꯇꯤꯟꯅꯔꯛꯄ ꯅꯪꯒ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯊꯋꯥꯏ ꯃꯉꯥ ꯀꯩꯗꯧꯉꯩ ꯀꯥꯏꯅꯅꯤ ꯅꯪꯒ ꯍꯦ ꯊꯋꯥꯏ ꯅꯨꯡꯁꯤꯔꯕꯤ ꯊꯋꯥꯏ ꯅꯪꯒ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯨ ꯍꯦ ꯊꯋꯥꯏ ꯅꯨꯡꯁꯤꯔꯕꯤ ꯊꯋꯥꯏ ꯅꯪꯒ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯨ ꯄꯟꯆꯄꯣꯠꯅ ꯁꯥꯕ ꯑꯩꯒꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡꯁꯦ ꯄꯟꯆꯄꯣꯠꯅ ꯁꯥꯕ ꯑꯩꯒꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡꯁꯦ ꯇꯤꯟꯈꯤꯅꯤ ꯃꯥꯂꯦꯝꯗ ꯅꯣꯡꯃ ꯅꯪꯗꯤ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯊꯋꯥꯏ ꯃꯉꯥ ꯀꯩꯗꯧꯉꯩ ꯀꯥꯏꯅꯅꯤ ꯅꯪꯒ ꯇꯨ ꯆꯨꯡꯉꯦ ꯑꯩ ꯅꯣꯡꯃ ꯌꯥꯝꯅ ꯁꯤ ꯏꯁꯩꯁꯤꯀꯣ ꯑꯩ ꯇꯤꯆꯔ ꯗꯦꯗ ꯁꯛꯈꯤꯕ ꯏꯁꯩꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯑꯣꯖꯥ ꯑꯃꯅ ꯁꯨꯝ ꯏꯁꯩ ꯃꯌꯦꯛꯁꯤ ꯄꯤꯔꯒ ꯁꯤ ꯅꯪ ꯁꯦꯝ ꯁꯛꯑꯣꯅ ꯑꯩ ꯍꯩꯗꯅ ꯁꯨꯝ ꯁꯛꯈꯤꯕ ꯑꯗꯨꯝ ꯑꯣꯖꯥꯗꯨ ꯂꯩꯈꯤꯗ꯭ꯔꯦ ꯃꯥ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯉꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯁꯩꯁꯦ ꯇꯨ ꯆꯨꯡꯕ ꯁꯛꯄ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯏꯁꯩꯗꯤ ꯁꯨꯝ ꯐꯥꯕꯅꯦ ꯁꯤ ꯏꯁꯩꯁꯤꯡꯁꯤꯀꯣ ꯈꯪꯗꯦ ꯀꯩꯅꯣꯝ ꯐꯥꯎꯔꯦ ꯋꯥꯈꯜꯁꯦ ꯁꯤ ꯁꯛꯎꯕꯁꯦ ओके खुन जीवन की अमा सलो खुन जीवन की सही से फरम ने करे 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 खुन जीवन की सही से कौरे ने अꯩꯅ ꯌꯥꯝ ꯇꯣꯏꯅ ꯁꯛꯈꯤꯕ ꯏꯁꯩ ꯑꯃꯗꯤ ꯂꯩꯕꯅꯦ ꯌꯥꯝ ꯄꯥꯝꯖꯕ ꯏꯁꯩ ꯑꯃ ꯄꯨꯔꯅꯤꯃꯥ ꯄꯟꯕ ꯏꯁꯩ ꯑꯃ ꯀꯧꯔꯦ ꯁꯨꯔꯦꯁ ꯁꯤꯡ ꯕꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯁꯨꯔꯦꯁ ꯀꯨꯃꯥꯔ ꯌꯥꯝ ꯐꯖꯩ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯏꯃꯥ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯀꯨꯟꯖꯤꯕꯟ ꯑꯣꯀꯦ ꯃꯅꯤꯄꯨꯔ ꯂꯩꯆꯔ ꯂꯥꯏꯐ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯅꯤꯄꯨꯔ ꯂꯩꯆꯔ ꯂꯥꯏꯐꯁꯤꯁꯨ ꯑꯩꯈꯣꯏ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯃ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯦ ꯉꯥ ꯇꯥꯕ ꯏꯁꯤꯡ ꯇꯥꯕ ꯍꯥꯏꯔꯤꯁꯦ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯕ꯭ꯔꯗꯔ ꯑꯗꯨ ꯅꯨꯄꯥꯗ ꯇꯥꯕ ꯅꯨꯄꯤꯗ ꯇꯥꯕꯒꯤ ꯐꯕ ꯐꯠꯇꯕ ꯍꯥꯏꯅ ꯂꯩꯀꯣ ꯑꯩꯈꯣꯏꯒꯤ ꯉꯥꯅ ꯏꯁꯤꯡꯗ ꯂꯩꯒꯗꯕꯅꯦ ꯑꯗꯒꯤ ꯂꯥꯏ ꯇꯥꯕ ꯃꯤ ꯇꯥꯕ ꯂꯥꯏꯅ ꯃꯤ ꯆꯥꯔꯒꯗꯕꯅꯦ ꯀꯥꯏꯅꯁꯨ ꯑꯩ ꯍꯥꯏꯐꯦꯠ ꯑꯗꯨꯒꯤ ꯆꯥꯎꯔꯥꯛꯄ ꯈꯔꯗꯤ ꯊꯥꯒꯠꯆꯈ꯭ꯔꯕꯅꯤ ꯌꯨꯝꯕꯥꯜ ꯂꯣꯟꯂꯝꯁꯤꯡꯗ ꯍꯦꯟꯅ ꯗꯤꯇꯦꯜ ꯑꯣꯏꯕꯁꯨ ꯑꯩ ꯁꯣꯏꯗꯅ ꯊꯥꯖꯔꯛꯈꯤꯅꯤꯀꯣ ꯌꯨꯝꯕꯥꯜ ꯂꯣꯟꯂꯝꯁꯤꯡꯗ ꯁꯝꯕꯜ ꯈꯥꯈ꯭ꯔꯕ ꯍꯥꯏꯕꯗꯣ ꯑꯣꯀꯦ ꯑꯗꯨꯁꯨ ꯑꯗꯨ ꯅꯠꯇꯕ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯑꯃ ꯂꯩꯈꯤꯕꯅꯤ ꯑꯃꯀꯣ ꯑꯗꯨꯁꯨ ꯍꯥꯏꯖꯔꯛꯀꯦ ꯁꯝꯕꯜ ꯈꯥꯕꯤꯗ꯭ꯔꯕ ꯂꯩꯀꯣꯜꯗ ꯅꯪꯅ ꯂꯩꯁꯥ ꯇꯝꯒꯦ ꯈꯟꯗꯨꯅ ꯏꯅꯥꯛꯇꯒꯤ ꯂꯦꯡꯗꯅ ꯂꯩꯍꯟꯅꯤꯡꯉꯤ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯁꯛꯈꯤꯕ ꯏꯁꯩꯅꯤꯗ ꯏꯚꯟ ꯑꯩꯅ ꯑꯩꯒꯤ ꯍꯥꯏ ꯁ꯭ꯀꯨꯜ ꯂꯥꯏꯐꯇꯒ ꯈꯨꯟꯖꯤꯕꯟꯒꯤ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯒꯤ ꯑꯩꯈꯣꯏ ꯑꯣꯗꯤꯑꯣ ꯇꯦꯞꯀ ꯂꯩꯔꯤ ꯃꯇꯝꯁꯤꯡꯗꯣ ꯌꯥꯝ ꯃꯥꯒꯤ ꯀꯩꯅꯣꯁꯤ ꯌꯥꯝ ꯄꯥꯝꯖꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯎ ꯑꯍꯨꯝꯗꯣ ꯈꯔ ꯄꯥꯝꯖꯩ ꯔꯨꯛꯁꯃꯅꯤ ꯀꯔꯤ ꯂꯝꯗꯒꯤ ꯑꯣꯏꯕꯤꯔꯒꯦ ꯑꯩꯉꯣꯟꯗ ꯂꯩꯖꯩ ꯍꯦꯛ ꯁꯨꯝ ꯂꯧꯕꯤꯔꯣ ꯌꯥꯒꯅꯤꯀꯣ
ꯍꯧꯖꯤꯛꯇꯤ ꯂꯝꯕꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯝ ꯕꯦꯔꯥ ꯀꯥꯒꯅꯤ ꯑꯗꯨ ꯄꯣꯠꯇꯤ ꯁꯨꯝ ꯑꯩꯉꯣꯟꯗ ꯂꯩꯖꯔꯤ ꯑꯩ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯁꯤꯖꯔꯕꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯒꯤꯗꯃꯛꯇꯅꯦ ꯑꯩꯅ ꯊꯝꯖꯔꯤꯁꯤꯀꯣ ꯑꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯒꯤꯗꯃꯛꯇ ꯑꯉꯝꯕ ꯑꯩ ꯃꯇꯦꯡ ꯄꯥꯡꯖꯔꯛꯀꯅꯤ ꯃꯌꯥꯝꯅ ꯁꯤꯖꯤꯟꯅꯕꯤꯕ ꯈꯨꯗꯤꯡꯃꯛꯇ ꯑꯩ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯖꯒꯅꯤ ꯁꯤ ꯈꯛꯇꯅꯦ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯤꯀꯣ ꯑꯣꯀꯦ 이제이거 시내리네 거래 mai pakpi ngangom okay mi isei aini isei chawdagi viewerse yam hanthagre adudi ugido aikhoidi ngarang thakre thank you so much sima adu thakpodo numit tare ni thakpiyo ko ipok numiti thakpo hobuna kwadi phobane ina haijagibdo numit tare ni thakpiyo okay aduga parigi nangi napolgi adum nangi napol nangi na kari uno tam ai u haise aina kano thagakibadone blog thagakibne ege video semo thagakibne hoji sum khogi anaba kari singi ko thakna bai tare dono gan medena kya le sing sigi ka phana bai tare puya de iramane heduna ai thena jabudi thakachabane aduga hujiki parigi nangi napolgi adu matang nangi ai kaure seido surudo o khan kanaraga thakpudi yadabro brother nuti ki thakpiyo numitarani continuous thakpiyo numitarani pa teng orju nuti ki private sum thakpiyo yani adu pa kanabadi kanabiro continuous thakpana pai Sige, okay. Good night, mayam. Nongma amuk thengnarase. Good night, Laisal Lives Manipur. Good night. Mangfaro. Ado aijo. Good night. Oirasera mayam. Mayam gi apamba ingasidi fulfill ohendekre. Ning mutung jagre adu ujik ketu sige haying krangan adu anakti ai nungtin ge timing da so ai live thana ba tawjarake mayam wei wade sana sigo kogi brother khumbirak de kramno sima o kanaraga thakpadi ya dabro habdro ai khumjagre continuous thakpi o hadana ai hajagrabne nuti ge na thakpana kwai fai habni ko aduga rukmani yumse kadai dagino haibiramo okay ai hairoktegine aduga kunjarani takhel sangbam devi oikhigumsi gudai oikhigumse ra ai di nearly 53 minutes ai side lekhalakuni ko adu ojikse viewers only meet 14 ka laibu male kana hoji pu lai biri se amtanga koige live sorry message sum habiro hoji pu lai biri se adu wai wari wadai sana se apam koige kari lege tanaba yabo kodi motum tanase kamina se ko message ibiro ne hoji pu lai sing je sum ayu nuksi bidu hoji pu lai biri sing ni ko ina hajeri ja nga ising do amukta habiyo kamaina yengdoino nupa da karamano nupi da karamano ai numidang da haining da bagine ai nutumin da jari din ko ai gi whatsapp da sum thabiro angan da khana se tana se mayam gi dam dai na khangba khara da sum share to jage ko okay kitang ni ware ko gi video ma so sem do sin duine ai gi album pk na putok jaba album ai mai khang hana putok jage ni aduga album ma mo album mo na mo ga lakhi ge ni ko ado hayang ai puthok sarakadaba male okay मैम तुदी मंग फरसे वारो बे बियादे वारे को सुरेश कुमार चौधरी मयुम आइगी WhatsApp ता मेसेज ताबिरो अदु खनसे अदुगा आई अदुगी कनोसिंग जु ब्लॉग तु हायें जुमालो लमजिंग तु हाबा अदु लेराम को अदु थैंक यू लमदु माले मैम तुमना रसे पुंग तरा तारे
ko okay brother good night okay good night Suraj Kumar aduga mayam pudimak PK channel bo nusibiduna haju fo aini live thajabasida koi share to minaba then aduga awan wai taminaba dagi koi session biba session ko phangan biba ibo then adagi mayam sina aibu yam nuai je aidi hojik ta o brother amukta kumbiramo sima karamano ai haijagrabane continuous thakpana phayena ai haijabane nang haibado simana kal kal thakpa yabra haiba natro adu kal su yai but to continuous thakpana phayaba hata amase ko bebitiam id hojik to ui okay amumuk thengnase mayam aduga sididi toina tharapusu ai dai live session ko adu nuaije mayamna share taubiba live aduga ai thabirak aina thajariba kudimak singse mayamgi kaigum khar kanabadi phangani khanjara ka leijum thajabane aduna aigi channel pothamina si khamina si ai khak nungsi biba natana ai khangnariba chanariba kudimak loina nungsi biu haibasi thamjar kanda okay good night sweet dream okay same to you sima Rajesh like crown hi brother okay hi the boy Rajesh huji khak lakpi male the boy isi lotion lage hena tawrabani ko मैम लोसिलसे अदुदी को ओके नसिगी दमतुदी मैम काइनरसे अदुगा आइगी चैनल पोथामिनेस कम्युनिटी से आइगी खंगना चानरिबो कुदिमक सिंगसे मैमना खरगा सब्सक्राइब तो हनबिरो अदुगा आई मैम आई मरमदी सब्सक्राइबर यामगा आई हराउ जब नत सब्सक्राइबर यामदी अइना मैमना पिनिंगिबो मेसेज मैमना खंगन जनिंगिसि मपुंग फाने न खंगबो योकनी हाबसि खंजरा कांदा मैम दसो अइनसो अइगी चैनल मंगनी खंजरा कांदा मैम खनबिरगा सब्सक्राइब तो हनबिरो लाइक शेयर तो हनबिरो दुगा थागजरिबो वीडियो खदम दुना यंगहनबिरो सिनेदा अइना तमजनिंगिदि अदुना मैम पुनम मतेंग खर पामिनसे अइसो अइगी अंगंब लेवल दा माय बेस्ट लेवल दा वनजरके हाबो वफम खरसे थमजरा कांदा सिगी दमतुदी मैम गुड नाइट्स ऑल गुड नाइट्स एवरीवन हयेंग नोंग थेंगनसिको और बिबियाते